Iba Paba Heitrabasingbu Mayek Chathannaba Pandamda Chahi Khudingi Mafam Kayada Pangthoktuna Lakpagum Handaksu Adult Literacy Campaign ngasi Department of Adult Continuing Education and Extension Manipur University na sinduna Ragailong Kabolaikai-da Khullasida Lairiba Mayek Chatrabasing Takpi Tambibagi Thouram Houdokkhre Numit nifu mangani chupna Takpi Tambibagi Chathagadoriba Thouram adu Manipur University gi Vice Chancellor Thouram Lokendrana Athoiba Mithunglen Oiduna Houdokhi Thouram aduda Lokendrana hai Manipur University da Department nifu mangarom lairi masida Adult Continuing Education and Extension Department asi Department atega khara khetnai maramdi masina lebak khunai asigidamak henna kanaba piba haibadu oiri Department asina khungang singda academic session khudingi chatuna mayek chattaba paba haitaba singadu khandoklaga iba paba hayanbagi thabak sing paikhatli NEP 2020 ga hanagi education system ga khenaba kaya laire Anauba education system asidadi degree pairaga certificate pairaga sizinafam khangdaba khunai kanafam khangdaba mioi adugi punsi tangtadaba kaya adu achumba maikaida puraknaba hotnabani masina masa masa thabak pizaba mioi kayada kanaba piba ngamnaba thodang adu lohhalli Manipur University gi maikaidagisu department asina paikhatliba kaya asi thagatpa fongdokli paikhatliba thabak asidagi henna afaba thabak kaya tawraknaba hotnabiyu amadi Department asidagi thorakpa mahiroi singna khunai asida kanaba pihannabasu oza singna hotnabiyu haiki Adult Education Department gi HOD Lamalu Thaimaina hai Department asigi second semester karakliba mahiroi singna lairik tamna makoina mayek chatraba sing takpi tambina ba chahi khudingi laikai da chattuna hotnaduna lakli masi syllabus ama oinasu yauri masigi manung channa ragailong kabo laikai khulda takpi tambibagi thabak asi paikhatpani Iba Paba Heitrabasing Mayek Chathannaba hotnabada Department asina natraga club organization khaktana hotnarasu yaroi masida masa na hainingna thorakpaga loinana akoibada lairiba mioi sing aduna puthokpiba mathau tai laikai asina mateng pangbirakpa asi thagatningai ni haiki Thouram aduda takpi tambibada changadaba potlam singsu department asigi maikaidagi learner singda khutsinaki maduda Ragailong Youth Club ki General Secretary Gaithaulung Maringmai Adult Education Department ki Associate Professor Arambam Jolly, Assistant Professor Chanam Sonia, Thingbaizam Sarmila Amadi, Paichui Vasumsu Sarukyaki. Department of Adult Education and the Continuing Education Hariba Department se mayamdagi kheni ba mayam sida yamna interesting oiba mayamdagi henna akoigi samaj gi damta kanaba education tamme hairaga tamiba poto fazana sizin nariba Department se akoigi Adult Education and the Continuing Education mayam se akoi chatra chhatri chatlaga 45 days la kari mating pangamba yabage karma momda akoi Manipur University ki Adult Education Department sina kunna sigi support thangda kai momda akoi semaba yabage haibna singba singasi basi siga daga sumaina toba si Manipur University da leba department su bari manga si manungda kara thodok endokna extension program tawisi Adult Education and the Continuing Education Department sini ina bayan sonda ina sima thamjage NEP 2020 siga hanagi education system ji khenari kai moide hanagi education system ji British matamdi global sahi almost 200 years kusura ado madudagi horpasna point hombude hombe sahi samya kai chani sida dum hogaru dum laiba singsi yam kanna yamna fundamental of the mong obong singse yobong amde handaki NEP 2020 na Honorable Prime Minister Shri Narendra Modi makhada paikhalai ba sigi education ki programs siga ani siga kenari kai moide ano education systems the government na khaliba policy plan na khaliba education sing khali si kai moide degree pairaga certificate pairaga paikha pass korga sinabam khangdaba education do BA kokthok ama lei MA kokthok ama lei metric pass over kokthok ama lei 12 pass kokthok ama lei hai person to moi ki degree to pairaga certificate to pairaga samaj kana bo khangdraba senbam mama pana na bokana bo ma khangdraba magi punsi du kamai to na phaba punsi ma lenge hai no khodra kusda magi degree na magi mi ki punsi du semam khangdraba adu bu targadi adu bo mathang education du
ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯑꯒ ꯁ꯭ꯀꯨꯜ ꯂꯣꯏꯕ ꯃꯇꯝꯗꯅꯤ ꯈꯪꯗꯦ BA ꯂꯣꯏꯕ ꯃꯇꯝꯗꯅꯤ ꯈꯪꯗꯦ MA ꯂꯣꯏꯕ ꯃꯇꯝꯗꯅꯤ ꯈꯪꯗꯦ ꯃꯤ ꯈꯨꯗꯤꯡꯃꯛ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛꯁꯦ ꯇꯉꯥꯏ ꯐꯗꯅ ꯁꯤꯟꯐꯝꯁꯤꯡꯁꯦ ꯍꯌꯦꯡꯋꯥꯏ ꯊꯕꯛ ꯑꯃ ꯇꯧꯗꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯦꯝꯕ꯭ꯔꯣꯏꯗꯔꯤꯅꯤ ꯈꯪꯗꯦ ꯇꯦꯂरिꯡꯗꯅꯤ ꯈꯪꯗꯦ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯐꯣꯔꯦꯟ ꯂꯦꯡꯒ꯭ꯋꯦꯖꯇꯅꯤ ꯈꯪꯗꯦ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯀ꯭ꯔꯥꯐꯠ ꯑꯃ ꯁꯤꯟꯐꯝ ꯑꯃ ꯍꯦꯛꯇ ꯄꯥꯏꯈꯠꯄ ꯌꯥꯕ ꯂꯦꯝꯅ ꯂꯩꯇꯅꯕ ꯑꯗꯨꯒꯨꯝꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯇꯉꯥꯏ ꯐꯗꯅ ꯇꯝꯕꯤꯗꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯒ ꯑꯅꯧꯕ ꯂꯣꯟ ꯑꯃ ꯇꯝꯃꯦ ꯍꯥꯏꯔꯒ ꯁꯦ ꯐꯣꯔꯦꯟ ꯂꯦꯡꯒ꯭ꯋꯦꯖ ꯀꯣꯔꯤꯌꯟ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯖꯥꯄꯅꯤꯁ ꯑꯣꯏꯕ ꯌꯥꯏ ꯏꯟꯗꯤꯌꯥꯗ ꯖꯥꯄꯅꯤꯁ ꯀꯝꯄꯅꯤ ꯚꯥꯔꯤꯗ ꯂꯩꯔꯤ ꯑꯗꯩ ꯏꯟꯗꯤꯌꯥꯗ ꯀꯣꯔꯤꯌꯟ ꯀꯝꯄꯅꯤꯁꯦ ꯚꯥꯔꯤꯗ ꯂꯩꯔꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯐꯣꯔꯦꯟ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩ ꯍꯥꯏꯔꯤꯕ ꯂꯣꯟ ꯑꯗꯒꯤ ꯆꯥꯏꯅꯤꯁ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯔꯤꯕ ꯂꯣꯟꯁꯤꯡꯁꯤꯁꯨ ꯇꯝꯃꯒ ꯃꯥꯒꯤ BA MA ꯗꯨꯒ ꯂꯣꯏꯅꯅ ꯇꯧ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯤꯡꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝ ꯀꯝꯄꯅꯤꯁꯤꯡꯁꯤꯗ ꯊꯕꯛ ꯆꯥꯎꯕ ꯅꯠꯇ꯭ꯔꯒ ꯄꯤꯛꯄꯗꯨꯅ ꯑꯗꯨꯅ ꯂꯥꯏꯕꯛꯀꯤ ꯋꯥ ꯑꯣꯏꯔꯦ ꯇꯉꯥꯏ ꯐꯗꯅ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯅꯅꯕꯒꯤ ꯑꯗꯨꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯗꯣ ꯄꯤꯅꯅꯕ ꯄꯤꯕ ꯍꯥꯏꯕꯁꯤ ꯍꯟꯗꯛꯀꯤ NEP 2020 ꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯄꯥꯟꯗꯝꯅꯤ